ꯃꯌꯥꯝꯗꯨ ꯆꯦꯡꯄꯥꯛ ꯀꯨꯛꯁꯨ ꯆꯥꯊꯔꯛꯀꯦ ꯍꯧꯖꯤꯛ ꯁꯤ ꯂꯩꯔꯦ ꯈꯥꯏꯕꯣꯛ ꯁꯨꯔꯦ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤ ꯑꯗꯒꯤ ꯁꯤꯗ ꯁꯨꯔꯤ ꯍꯧꯖꯤꯛ ꯇꯣꯛꯁꯨꯗ ꯑꯗꯩꯗꯤ ꯁꯤꯗꯅ ꯂꯩꯔꯦ ꯀꯣꯠꯅ ꯆꯥꯅꯕꯒꯤ ꯍꯪꯒꯥꯝ ꯂꯩꯔꯦ ꯑꯗꯒꯤ ꯍꯩꯕ꯭ꯔꯤ ꯃꯅꯥ ꯑꯗꯒꯤ ꯁꯤꯒ ꯂꯩꯈꯃꯥꯟ ꯂꯦꯇꯤꯁ ꯃꯅꯥ ꯊꯨꯝ ꯍꯥꯞꯇ꯭ꯔꯤ ꯃꯅꯥꯁꯨ ꯂꯩꯔꯦ ꯈꯥꯕꯩꯗꯨꯅ ꯀꯣꯜꯂꯨ ꯍꯤꯡꯆꯥꯞꯇꯣ ꯌꯦꯡꯉꯒ ꯁꯤ ꯂꯦꯇꯤꯁ ꯃꯅꯥ ꯂꯩꯔꯦ ꯑꯗꯣ ꯌꯥꯝꯖꯥꯒꯅꯨ ꯖꯥꯔꯣꯏꯌꯦ ꯈꯔ ꯍꯥꯞꯄꯣ ꯖꯥꯟꯒꯅꯣꯏ ꯈꯨꯖꯥꯛ ꯑꯃ ꯅꯍꯥꯟꯃꯣꯏꯗꯣ ꯈꯥꯕ ꯑꯃ ꯌꯥꯎꯅ ꯖꯥꯏ ꯖꯥꯛꯇꯦ ꯁꯪꯖꯥꯗꯨ ꯖꯥꯔꯦ ꯍꯣꯏ ꯃꯤꯂꯥꯏꯁꯤ ꯀꯣꯠꯂ ꯆꯥꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯥꯝꯗ꯭ꯔꯥ ꯑꯩꯈꯣꯏ ꯂꯦꯇꯤꯁ ꯃꯅꯥꯁꯦ ꯃꯁꯤ ꯂꯩꯈꯃꯥꯟ ꯑꯃꯁꯤ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯌꯦꯕ ꯂꯦꯇꯤꯁ ꯑꯩꯈꯣꯏ ꯂꯦꯇꯤꯁ ꯃꯅꯥꯁꯦ ꯄꯥꯝꯕꯤ ꯍꯧꯔꯦ ꯌꯨꯝ ꯑꯅꯤꯗ ꯍꯧꯕꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦ ꯑꯍꯥꯕꯤ ꯆꯥꯅꯕꯩ ꯁꯤꯡꯖꯨ ꯆꯥꯅꯕꯩ ꯍꯥꯏꯅꯅꯦ ꯑꯩꯈꯣꯏ ꯊꯥꯔꯤꯕ ꯆꯍꯤ ꯑꯃꯒꯤ ꯊꯔꯣꯏ ꯂꯩꯔꯗꯤꯅꯦ ꯁꯖꯤꯕꯨꯗꯅꯦ ꯊꯔꯣꯏ ꯅꯤꯡꯒꯥꯏꯕꯤꯗꯣ ꯂꯩꯔꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯊꯣꯡꯉꯒ ꯆꯥꯖꯕ ꯊꯔꯣꯏꯒꯤ ꯃꯟꯗꯥꯁꯨ ꯆꯥꯒꯗꯕꯅꯤꯀꯣ ꯄꯤꯕꯦꯅꯨ ꯍꯣꯏ ꯍꯥꯟꯅ ꯆꯥꯏ ꯆꯥꯅꯤꯡꯗ꯭ꯔꯥ ꯆꯥꯒꯗꯕꯅꯤ ꯊꯔꯣꯏ ꯃꯟꯗꯥ ꯍꯥꯎꯅ ꯆꯨꯞꯄ ꯀꯅꯥ ꯍꯦꯟꯒꯦ ꯍꯥꯏꯅ ꯀꯝꯄꯤꯇꯤꯁꯟ ꯊꯝꯕꯀꯣ ꯑꯄꯤꯛꯄꯗꯣ ꯑꯆꯧꯕ ꯅꯠꯇꯦ ꯏꯅꯥꯏ ꯊꯔꯣꯏ ꯅꯠꯇꯦ ꯃꯆꯥꯗꯣ ꯅꯤꯡꯒꯥꯏꯕꯤ ꯍꯥꯏꯔꯒꯅ ꯁꯤ ꯀꯥꯏꯗ ꯀꯣꯊꯣꯛꯀꯅꯤ ꯆꯥꯇꯝꯕꯤ ꯁꯤꯗꯅꯤ ꯁꯤ ꯍꯥꯟꯅ ꯀꯣꯊꯣꯛꯈꯤꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯅꯦ ꯑꯍꯥꯕꯤ ꯁꯨꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯁꯨ ꯃꯥꯛꯇꯅ ꯁꯨꯔꯒ ꯆꯥꯕ ꯍꯥꯎꯕ ꯍꯦꯜꯂꯦ ꯅꯉꯣꯟ ꯁꯨꯍꯜꯂꯤꯅꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯅꯅꯦ ꯃꯉꯣꯟꯗꯇ ꯁꯨꯍꯜꯂꯤ ꯑꯩꯈꯣꯏ ꯍꯟꯗꯛꯇ ꯂꯨꯍꯣꯡꯖꯔꯤꯅꯤꯗ ꯃꯋꯥ ꯇꯥꯗꯅ ꯉꯁꯤ ꯁꯨꯝ ꯎꯔꯅꯤ ꯍꯦꯔꯣ ꯇꯥꯗꯅ ꯉꯁꯤ ꯐꯨꯗꯠꯇꯅ ꯅꯦꯕꯦꯝꯒꯤ ꯃꯃꯤꯡꯁꯦ ꯀꯩ ꯍꯥꯏꯅ ꯈꯪꯉꯤ ꯈꯪꯉꯕ ꯌꯨꯇꯨꯕꯔꯗꯨꯔ ꯍꯪꯉꯤ ꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯈꯔ ꯄꯧꯅ ꯆꯥꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯥꯏꯟ ꯂꯩꯇꯦ ꯒ꯭ꯔꯦꯟꯗꯔꯗ ꯇꯧꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯨꯃꯥꯏꯅ ꯇꯣꯛꯁꯨꯗꯅꯦ ꯑꯩꯈꯣꯏ ꯆꯥꯅꯤꯡꯉꯦꯕ ꯇꯣꯛꯁꯨꯒꯤꯅ ꯃꯍꯥꯎ ꯑꯃ ꯑꯗꯩ ꯒ꯭ꯔꯦꯟꯗꯔꯒꯤꯅ ꯃꯍꯥꯎ ꯑꯃ ꯁꯤꯅ ꯈꯔ ꯄꯧꯇꯛ ꯇꯧꯔꯒ ꯆꯥꯔꯛꯇꯣꯏꯅꯤ ꯃꯌꯥꯝ ꯖꯥ ꯐꯔꯤ ꯅꯍꯥ ꯉꯥꯛꯇꯅꯤꯅ ꯅꯪꯅ ꯕꯤꯖꯤꯠꯇ ꯄꯤꯔꯛꯑꯒꯦ ꯏꯟꯆꯥ ꯁꯣꯟꯗ ꯆꯠꯈꯔꯦ ꯁꯣꯟꯗ ꯂꯣꯏ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯂꯣꯏ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯀꯩꯅꯣꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯏꯅꯝꯗꯣ ꯂꯥꯛꯑꯣ ꯏꯅꯝꯃ ꯂꯥꯛꯑꯣ ꯃꯥꯙꯧ ꯄꯤꯁꯛꯀ ꯄꯤꯔꯝꯃꯕꯅꯤꯅꯦ ꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯑꯍꯥꯟꯕꯁꯦ ꯃꯆꯜꯁꯤꯒ ꯇꯣꯝꯕꯤ ꯅꯣꯏꯒꯤ ꯁꯣꯔꯤꯌꯥ ꯄꯨꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯄꯨꯈꯝ ꯃꯉꯥꯒ ꯄꯣꯔꯛꯀꯦ ꯄꯨꯈꯝ ꯃꯉꯥꯒ ꯄꯣꯔꯛꯑꯣꯔꯥ ꯀꯩꯒꯤ ꯂꯧꯊꯣꯛꯄ ꯆꯥꯕ ꯈꯣꯠꯄ ꯆꯥꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯅꯤꯀꯣ ꯍꯥ ꯅꯪ ꯀꯩ ꯇꯦꯡꯀꯣꯠꯇ ꯍꯥꯞꯄꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯕꯤꯖꯤꯠꯀꯤꯁꯨ ꯍꯥꯞꯈ꯭ꯔꯣ ꯌꯥꯔꯗ꯭ꯔꯥ ꯕꯤꯖꯤꯠꯀꯤꯁꯨ ꯍꯥꯞꯄꯤꯈ꯭ꯔꯣ ꯃꯥ ꯌꯥꯝ ꯌꯦꯡꯉꯣ ꯆꯥꯔꯣꯏ ꯂꯥꯛꯑꯣ ꯑꯣ ꯏꯅꯝꯇꯣꯟ ꯑꯩꯈꯣꯏ ꯏꯅꯝꯇꯣꯟꯁꯨ ꯃꯥꯡꯈꯔꯦ ꯆꯥꯔꯝꯗꯥꯏꯗ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯃꯥꯡꯈꯤꯌꯦ ꯁꯩꯇ ꯇꯣꯝꯕꯤ ꯑꯣ ꯏꯅꯝꯃꯧ ꯁꯥꯏ ꯀꯧꯒꯦ ꯀꯅꯥꯅ ꯍꯥꯞꯄꯤꯅꯣ ꯂꯥꯛꯑꯣ ꯆꯥꯎ ꯈꯪꯗꯕꯀꯣ ꯂꯣꯏ ꯆꯥꯎ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣ ꯆꯥꯒꯗ꯭ꯔꯥ ꯍꯪꯉꯨ ꯅꯪ ꯆꯥꯔꯣꯏꯔꯥ ꯆꯥꯅꯤ ꯅꯪ ꯆꯥꯗꯣꯏꯔꯥ ꯆꯥꯅꯤꯅꯦ ꯀꯧꯕꯤꯔꯣ ꯃꯆꯥ ꯆꯥꯗꯣꯏꯔꯥ ꯍꯥꯏꯔꯒ ꯈꯪꯗꯦ ꯑꯩꯁꯤꯕꯨ ꯀꯩꯅꯣꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯍꯥꯕꯤꯗ ꯂꯥꯛꯑꯣ ꯄꯨꯟꯁꯤ ꯂꯥꯛꯑꯣꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯥꯒꯤꯅꯤ ꯂꯣꯡꯒꯤꯅꯤ ꯄꯤꯄꯤꯅꯨ ꯈꯔ ꯈꯔ ꯊꯣꯛ ꯗꯥꯗꯥ ꯆꯤꯡꯖꯜꯂꯦ ꯁꯤꯁꯦꯗ ꯀꯩꯅꯣ ꯁꯪꯇ ꯅꯨꯃꯤꯗꯥꯡ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯕꯤꯁꯦ ꯈꯔ ꯅꯣꯏ ꯆꯥꯒꯦ ꯂꯥꯛꯑꯣ ꯆꯥꯔꯣ ꯂꯥꯛꯑꯣ ꯑꯍꯥꯕꯤ ꯆꯥꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯎꯠꯂꯛꯀꯦ ꯊꯥꯒꯠꯂꯤ ꯎꯠꯇ꯭ꯔꯤ
후이시 오라바세. 한감지 시마이나 아하비세. 또 하고. 아하비세. 많이 짜야 보면 매 울었게 거. 시마이나 하파가 시마이나 꼴로이. 짝문 뭐 대한 적 없잖아. 만나 지금 문대 tokเลยเนี่ย 자 이번에 문대 거. 하베. thoải mẹ cái lau cái khát tê đó. nhưng nè tụi mai đâu đi mua Để phim mình tụi mình mua cái máy nào. sẽ bớt sẽ Ừ. mai đâu bị rồi Để tụi mình ăn sẽ. Xin anh đâu bị design. Nên mẹ ăn đúng. Cái nó có dài đúng. mai là happy rồi cô. À. mới start hồi này để anh Mai yum chân lo. À. mai yum chân lo. Để mai ra rồi. Máy chào mẹ ăn đúng. Nó cái sai để bọc có. Mà ba. Để bên nó đang cái mua design mà tao rồi. Ê thu coi. Second design đó có. Nó cây mà cho nên nghe mà tụi mình ăn. Ê, mà nào chúng ta hay nè, tôi mà nào sẽ hay nè đấy. Thao luôn rồi. Tôi đi bắt đầu đi bà. hàng năm sẽ là chúng ta với hiền liệp ạ. Hello đi. Ở thằng mình sẽ ra. Mong khăm đi. Phần hàng sang gì nữa ta hả? Đi mà nam một lần. Cái này Máy nó vô mà ra được vậy. Máy mẹ cả khẩn là cả. Bí cái đấy. Cái này hay bí bên này gì? Có giờ lối chù đấy mẹ. Mẹ em cho biết gì? cái này sẽ với món là sẽ cái này Hàng năm nó sẽ cái gì nó phải bên nào cả. Đi mà nam thì mà vô mà sao? em sai em ta. Máy nè, máy ra được. Cái phụ bị cái là Đấy đi hàng năm nó bây bây giờ mà giờ được. sao ba cái gì cái nó lao Quay hàng năm gì mà được. Quay chỉ hàng năm thì ra rồi. Sai, ra rồi. Rồi thôi là video chứ. cái tắt bắt tùy đấy ngon ta. Nó để ra rồi nhỉ. Lo xa cái ta mà ăn nó ập Đồ cáp lấy. tắt bắt tàu ly mà.